Ngasi Khwairamband Keithel Lanbung Onkhre Manipur Police ki Hei-Singba Utthokpada Maheiroi Humbudraga Manga Sokle Pawasi Paujel Pause dagi Laukhatsavane Tha Taraga Taruk Suraglaba Kuki Narco Terrorist Singi Demand Tampaki Mitai na Khundaba Mapam Singda Kuki Sing the drone season Aduna Bom Langsinba Rocket Missile Capsin Bagi Thawong Buyaning the Bafongdok Tuna Tongan ba school college ki Maheiroi Singna Mathau Dogdriba DGP Security Advisor Sindok Pagaloina na Central Forcing Halan Kigadavani Haina Governor da Taksil Laduna Pungkun Mari Ngaidiba Maheiroi Singda Manipur Police ki Hei-Singba Pum na Uthok Tuna Khwairamband Keithel Lanbung Onkhre Ngarang ayuk pung tara mathoirom taba matamdagi tongan ba school college ki Maheiroi Singna Khongjang Changsil Laduna Chief Minister N Biren Amadi Governor Laxman Prasad Acharya ga unaduna Chief Minister da Unified Command ki Chairman Sinawhai Bayauna tongan ba demand sing taksan king demand sing adu fangdriba Faoba mayum da hanjiloi haina Maheiroi sing aduna Khwairamband ima Keithel da ahing yarek tuna laike ngasi numit yung bapung taraga ni thoirom taba matamda masing yamlaba security personnel sing aduna Maheiroi sing aduna governor unadana ba barricade khavaga loina na tear gas rubber bullet na chingba masing khangdana kapsin badaging Maheiroi humbudraga mangarom asokapan nangkhre asokpa sing adugi marakta Maheiroi ahumdi yamna thina sokpadagi sire haina pakhatna rure Adumapu Rims Hospital da pukhatuna Maheiroi sing adu mapung fana layeng sathadunu khudong thiningai oidre haire Maheiroi sing adu makhata na khongjang changsilakadra haibagi chingnaba leivana security ki ahenba section thaurang laukhatuna Hata Golapati Island Khoyathong traffic point Governor Mamang Konung Mamang Kaisampat Junction na chingbada barricade khajinduna asat awok sing changan khidre Imphal West Amadi East Curfew Thamjinkhre School College sing September taraga ni thoi Faoba Suti Thadokhre Pawasi Pandam Pause dagi Laukhatsavane State asigi hojik oiragliba phibam amade miyamna makhata na khongjang changsilakpadagi Imphal West amadi Imphal East District ngasi ayuk pung tara dagi curfew Thamjinkhre loinana district ki oinasu ngasi numit yung bapung taraga ni thoi dagi curfew Thamjinkhre Imphal West amadi East ki district magistrate na thokbo order amagi matungin na curfew gi matamasi ayuk pung taraga mathoi dagi makhata ba order ama thoktriba Faoba tensil le haina khangalle Panba yabadi mamangda curfew asi ayuk pung manga dagi numidang pung tara Faoba komthok lambane adubu ngarang dagi hauna masing yamlaba Maheiroi kaya na Imphal gi akoibada khongjang changsilaktuna Ras Bhavan amadi CM Banglo tamna akanba ihaw ama changsilakibane masigi mathakta police ka mungnavada Maheiroi kaya asokapan nangkhibane ngarang numidang dasu tongan ba club maira paibi yauna miyam na Imphal gi akoibada wakat khongsat ama chatkibane Khwairamband Keithel da Maheiroi kaya ahing yarek tuna makhoi gi demand sing thabak to onthoktriba Faoba mayum da halloi haiba wakat sing tanduna ahing yarek khibane masigi makha tarak poi na ngasi ayuktagi masing yamlaba Maheiroi sing ima ivel sing amade tongan ba maikai dagi sangsin narakhiba miyamna Khwairamband Keithel da pullaga asoba ihaw ama sagat pa hawrakhibane hairiba thogdok sing asi thoglakpadagi pamdaba thogdok thoktanabagi dama district magistrate sing asina Bharatiya Nagarik Suraksha Sanitya 2023 gi section 163 gi makhada curfew asi tension khibane curfew asi da essential service ki manung saliba health electricity PICD press amasung electronic media amade court na chingba sing konseloi haire district magistrate sing na curfew hek laukthokibaga Keithel dukan sing lonsin aduna mi tin bagi chang hanthana kheng Thobal district ki oinasu district asina thokpo order amada ngasi numidang pung taraga ni thoi dagi makhata ba order thoktriba Faoba curfew tensil le haina khangalakle nakalama romda oiragliba laiwa ki phiba masina maram oiraga Manipur da leidiba lainga ki lanai gi edet ki amadi central gi yauna school college sing lagliba September taraga ni thoi Faoba laingak na Suti Thadokhre haire